अहानबदा मरोइबा पाव क्रो लिसिंग हुंफोगी ड्रग्स इंग सॉक लिसिंग अनि तरा तरे तगे लेंगाक पाइरखिबा मतमदगे बीजेपी गवर्नमेंट फाबा ngamkhre हाइदि Hayeng pangthokadoriba outer Manipur parliamentary ge Lok Sabha election ge mangoinana security ge akanba section tharang lokhatkhre constituency ge outer Manipur parliamentary constituency da mathok tawgadaba polling personnel sing Jiribam DC Krishna Kumar IAS na Jiribam DC office complex ta gilam thakre Hayeng pangthokadoriba taranipan suba Lok Sabha mikhalgi ani suba tangkaki elector lak mari lising marfu mari chamapan marfu mari na vote thadanaragani amadi mairen manungda heroin number 4 haptuna manamasing saduna puramba miyoi ani security force na fare hai Kurumjari Mami TV na sandok sa Manipuri pau miyang tabiri basingbo JOYCHREE na tram nauksari pau sandok na pisi Kro lising humpuge drugs ingso lising ani tara tare tagi lengak pairakhiba matamdagi BJP government na faba ngamkhre haidi ing lising ani tara tare ta lamdam asida na luchingba BJP lengak laklaba matungda lengak asina lamdam asidagi drug maru muthatpagi pandamda sangsilakhiba war on drugs ta heroin opium tablet na chingba punna crore lising humpo fagat pangamle hairi state government ke miyang makhada law enforcement agency singna hector lising kun hanbada tharamba popi panbi yanthatuna mangan tangan ke hairi sim tanong thomam birena mahake x account da thadorakpa report amagi matung inna lamdam asida NDPF ngapigani NDPS eki makhada case lising aniga chamri hum panki nupi amadi nupa punna miyoi lising ahum shumna humpu taruk fagatki amasung miyoi chaniga kun mangana maralgi matung ina chairak pikhe hairi Hayeng pangthokadoriba outer Manipur parliamentary ge Lok Sabha election ge mangoi security ge akanba section tharang lokhatkhre outer Manipur parliamentary ge assembly rahundoida Hayeng polling station chanipan yankhai tareta Lok Sabha ge mikal pangthoklagani Hayeng pangthokadoriba mikal asida voter singna ayet apan yaudana ningtamna vote thadaba yananaba central paramilitary force ke company Marfu taret ke mathakta Manipur state force ke security personnel lising mari deploy tawduna akanba section thorang lokhatkhre hairi chief electoral officer Pradeep Jha na phongdokhibada outer Manipur parliamentary constituency ki oina Hayeng polling station chaniban yankhai tareta mikhal pangtokani hairiba polling station sing asigi manungda polling station chamaga marfudra mathoi nupi security personnel sing tana ngak senbagi thabak paikhatkani haina phongdokhi hairi Outer Manipur parliamentary constituency ki oina Hayeng pangthokadoriba Lok Sabha election asida NDA gi oina NPF ki mirep Kachui Timothy Jimik INDIA gi oina INC gi mirep Alfred Angam Arthur amadi independent mirep ani yauna punna mirep marina lamba panagadori Hayeng pangthokadoriba ani shuba tangkake taranipan suba Lok Sabha mikhalge 40 Jiribam assembly constituency ge outer Manipur parliamentary constituency da mathau tawgadaba polling personnel sing Jiribam district DC DEO Krishna Kumar IAS na haunabi matung inna chingdong lekai da leiba Jiribam DC office complex ta gilam thakre ngasigi polling personnel sing lamtha khibaga mari leinana Jiribam district ke DC DEO Krishna Kumar IAS na haikibada polling personnel singna micro observer Manipur police CRPF singa loinana magi polling station singda chetpio aduga official singna security personnel singa cooperation pinaduna niyam chumna santi oina bot thada hansi haina phongdokhe 40 Jiribam assembly constituency ge outer Manipur parliamentary constituency asida punna polling station nipumathoida bot thadanagani masida model polling station manga nupi ge polling station nipan amadi special polling station amada
अपुनबा वोटर लिसिंग कुंट्रा चनिपान सुपना मापन ना वोट थादगनी मसीदा नुपा वोटर ना लिसिंग तरामंगा चट्रुका हुम्फो नुपी वोटर ना लिसिंग तरामंगा चामगा निफु निपान अमदी ट्रांसजेंडर वोटर अमा यावरी लोइनाना मणिपुर पुलिस के पर्सनल सनी अमदी CRPF के कंपनी मंगाना ngak senbagi thawak tawri पोलिंग स्टेशन निफु माथोय के मनुंगदा तरामंगा अमना क्रिटिकल नि तराहुमदोय अमना vulnerable गे अदुगा तराहुमदोय ना नॉर्मल पोलिंग स्टेशन नि हाइरी पोलिंग स्टेशन 40/16 बाबोखल अमदे 40/70 बोरोइखल अनि असे इसिंग लंबीदा चलगा लैबा पोलिंग स्टेशन नि हाइरी Yes. So, good morning to everyone. Today is the date 25th April of 2024 and today is the dispersal day for the Jiribam and the timing is 8:53. So today in presence of Superintendent of Police Jiribam, Assistant Commandant of CRPF and ARO and all the political party representatives from BJP and Congress, we are going to the open strong room for the rain and also we are going to open the strong room of special polling station. Along with these two strong rooms, we are also opening the strong room for the reserve EVMs, which is also in number 2 numbers because one is for the IDP, another one for the general. So now we are proceeding for the opening of strong room. Thank you. हयेंग अप्रैल 16 पांगथोकदौरिबा 19 सुबा लोक सभा के अनिसुबा तांका के इलेक्टर लाख मरी लिसिंग मरफू मरी चानिपान मरफू मरी ना वोट थादनी आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी के असेंबली सेगमेंट 13 दा अपुनबा वोटर लाख मरी लिसिंग मरफू मरी चमापन मरफू मरी ना पुन्ना पोलिंग स्टेशन चानिपान निफू निपान दा वोट थादनरगनी हयेंगी मिखल असिदा मियामना थोकपिरक्तुना मसा मसागे अपाबा कैंडिडेट ता वोट थादबियो हाइना मिखल असिगे आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी के रिटर्निंग ऑफिसर डिप्यूटी कमिश्नर थौबा अहंतेम सुभाषना अपील तौरकले ngasi nungthel mahaki office ta pangthokpa paugi mifam amada returning officer na haikibada hayeng pangthokadawriba mikhal asida chingi district nipal haibadi Jiribam Technopal Kamjong Ukhrul Tamelong None Ferjol amasung Senapati district ke aponba assembly segment 13 da miyamna vote thadanagani assembly segment sing adudi 40 Jiribam 42 Tamelong 43 Phungya 44 Ukhrul 45 Chingai 47 Karong 48 Mau 49 Tadubi 52 Tamai 53 Tamelong 54 Nungba 55 Tipaimuk amasung 56 Thaloni hairi Mikhal asida mathau tawgadaba polling personnel sing ngarangdagi hauna magi polling station singda thungladuna Mikhal gi sem saba pumnamak loire vote thadabagi matam ayuki pung 3 tagi hauraga nungthel pung 3 fawbani miyamna Mikhal asibo mai pakna amadi santi leina pangthoknaba honabada PBO haina returning officer na makhatana appeal tawrkle hayeng yoina pangthokadoriba election asi hana tawkibugum ayuk pung 3 tagi nungthel pung 3 fawba pangthokani hayeng yoina outer parliamentary constituency gi akoi gi total elector vote thadaba yarisi mioi lang mari ga lising marfu ga mari chamapan ga nifu mapani aduga vote sina akoi polling station chanipan ga nifu nipan da pangthokani returning officer outer parliamentary constituency amoina aina hayeng voter singda appeal tongjaning basi mamang da pangthokki bugumna isa gi daita kangna tholaga vote thada biraga yamna santi oina lok sabha election 2024 asi mai pahanna ko honabada mayam sajok pinabiu aina ai appeal tongjani Mairen manungda heroin number 4 haptuna mana masing puramba mioi ani security force na fare hairi Farjol district ke manung chanba tipai moktage tamna lakpa pot puba gari amadagi Manipur police amadi Assam rifles ke apunba security force heroin gram chohunga humpu humdoi dasmik mari manga punna showcase kun Mairen manung da haptuna manama sing chana thakna ba saduna purambadagi mioi aniga konana fare heroin number 4 ga konana faraba mioi ani adudi masagi chahi kuntra mathoi shuraba Abdul Manan Majumdar amadi masagi chahi kuntaruk suraba Khalil Ula Babuya kawi hairi koi animak Assam ge Kasar district ke manung chanba Ganganagar dagini hairi security force na number 4 ga konana faraba mioi ado makhataba ain ge oiba thabak lokhatnaba fagalaba polam sing konana Jiribam police station da sinakre hairi
पांथोकदौरिबा आउटर की इलेक्शन असी डेमोक्रेसी की असेंबा तरु तरुबा नबा इज्जत मांगदबा मवंगदा इनरदा थोकिबा अदुगुमना थोंगनदनबा MPCC ना ECI दा अपील तौख्रे हाइना हानगे वर्किंग प्रेसिडेंट KS रतन कुमार तौख्रे ngasi Congress Baban da pangthokiba mifam amada KS Ratan Kumar na phongdokibani mahak na makha taraduna haikibada hayeng tarani ba Lok Sabha election Outer Manipur constituency sengda pangthokadoriba asida handak inner election da violence kaya thokiba media amadi social media sengda viral satkiba mayamna unakre mamangda amukta thokidriba mawongda yamna undemocratic oiba election mawong ama pang aduga mari leinana hayeng pangthokadoriba second phase asida thoganingdaba thogdok sing thokta MPCC ge office bearer amadi MLA sing jiribam da chatuna yengsil workers sing dagi polling station kharada thoganingdaba thogdok thokpa yabagi complaint kaya thengnarakpadagi candidate Alfred ke election agent oriba John Pamaina ECI da application number 4 haptuna manama sing saduna puramba jamagasi honabada kanbasnga Kurumdi normal polling state. Yamna isa mangda da mumungda akoigi thoninga ba thuduk kya undemocratic oiba sins kya ma ya hamba akoigi inamani parliamentary da thokiba da madu amuhanna madu akoi repeat tohan bidanaba Manipur police ke apunba security force na yamlaba khusu khulai kaya fagat pangamkhre Impal East District ke manung chanba sabongko khunauda Manipur Police amadi Indian Army ge apunba security force na sathakiba joint operation amada khulai kaya fagat pangamle hairi phagalaba khusu khulai sing adudi improvised long range mortar mari 9mm pistol ama 7.65mm pistol ama .303 rifles ahum amadi grenade ahum ni hairi Lin na sikpa miyoi ama Assam Rifles na kanba ngamkhre tha asigi kulhumdoida Kaksing district ke manung chanba serauda lin na sikpa miyoi ama Assam Rifles na life saving medical assistant piduna miyoi adu khudong thiba tholam dab ngakpi gani tholong gadabadagi kanba ngamkhre hairi Hayeng pangthokadoriba taranipan suba Lok Sabha Mikhal ge anirak suba tangka ke Outer Manipur Parliamentary Constituency ge manung cheliba 42 Technopal Lok Sabha Kendra ge mathau taugadaba polling personnel sing ngarang dagi hauduna DC Technopal Krishna Kumar IAS na Kendra asige Indo-Man Margal Lonaba manung hanjinna laiba polling station nipo ngarang dagi lamthaba haukraba matungda anirak suba oina ngasisu lemhauriba polling station Kuntra Nipanda Mathau Taugadaba polling personnel sing Chandel District Headquarter da laiba Maha Union Government Higher Secondary School dagi ngasisu District Election Officer Krishna Kumar na lamthakre DEO Krishna Kumar na phongdokhibada hayeng pangthokadoriba Mikhal asida Outer Manipur Parliamentary Constituency ki manung cheliba 42 Technopal Bidhan Sabha Kendra ge oina polling station Humpudra Nipanda bot thadnagani masigi manung da nipuni Humpudra Nipandi normal polling station gini aduga mari di internally displaced person ni Bidhan Sabha Kendra asigi oina model polling station ani personal with specially ability ge polling station ama aduga women polling station ra manga yauri Bidhan Sabha Kendra asigi oina apunba voter masing lesing nifuni thoi chatreka humpudra tareni masigi manungda nupa masing na lesing kun chamapan humdoi amadi Nupi masing na lising kun mathoi chanipan tara humdoi aduga transgender ama leiri Mikhal asida Kendra asigi praja miyamna thokpi raktuna Bharat ke nagrik ama oina isa ge hak manghan bidanaba isa na apamba afaba mire khanduna bot thada biduna apaba Bharat ama semada saruk yabiyo haikibaga loinana Mikhal ase sandi oina pangthoknaba miyamna honaminasi haina Krishna Kumar na apil tokhe Like-minded group LMZ Manipur na lamdam awa na taraba kayada leptana minung sigi tengbang pidak pagi sharuk ama oina haukiba April kun mathoida
अकनबा नोंगलै नुक्सिना ही लाक्सिनदुना लोकताक पाता nga फाबा चटखिबा बिष्णुपुर डिस्ट्रिक्ट की मनुंग चनबा थांगा इथिंगदगी ख्वाइराकपम थोई सिंह चही यांखै मरी अपोपा के एस याइमचौ सिंहना लैखिदबदा ngasi LMG na awaba phongdokpaga loinana acha athak sing amadi sel gi tengbang pangduna imung asigi awabada saruk yakhre asigumba thamoi shokpa laibak thiba thodok asigi pau social media da ubadagi like minded group manipur na laioi khraba thoigi lana thoramgi mateng oina ba haiduna ngase lok asina lising taruk mateng pangkhibaga loinana LMG manipur gi thomi singna minute ama tumina leiduna awabasu phongdoke खोंसत अदुगा मरी लेना ग्रुप असेगे सेक्रेटरी अजित सरोक खाइबमना फोंदोखिबदा मियोइबा अखोइगी तांगलाबा पुंसी कया महौसागी खुदोंग थिबा थौदोक कया नसो पुंसी मंगहली अवाबा तारबा मतमददी राजनीतिगी धर्मगी अमदी जात बिजातिगी अपिकपा वाखलना अखोइगी मरक्ता संबल ओइना खारिबसे तुंगोइनदुना अखोइ अमना अमगी मतेंग पांगमिनसे महाकना मखा ताना फोंदोखिबदा लोकताक पाता हिंगनबगी दमक ही तोंगदुना nga फाबा चटखिबा थोइगी पुंसी असिगुमना मतुंगदा थोक्तनबा लोकताक पटपानदा खुंदारिबा ngami इचिल इनाउ सिंगना ही तोंगदुना nga फाबा चटपा मतमदा लाइफ जैकेट सिजिनबियो नोंगलै नुक्सेट अमदि अकनबा नोंग खाक लाउबदा मतमदा यारिबा मखै पाता कुमदुना nga फाबा चटनबा हाइजरी चटलबसु इशागी सेव ओइगदबा पोलमसिंग लोइनबियो हाइकी पृथ्वी है मीबी सेवाद खाई चाव धर्म है मीने मीगी सेवा तब मीने मीगी अवाबद मतें पांग वखलों युफम लाइक माइडेड ग्रुपना था चाम मरक्ता याम चाउ चाउ पांबीबा यावी मरम ह्यूमनिटी सर्विसेस मसीगी मनुंग चना जनरल फंडगी खोराफम थोईगी लाना थौरमगीदमक्ता मना मसिंग यावना लुपा लिसिंग तरुक खतंग लाना थौरमसे अखोई मसिदो मतें ओइनबा लोनने इमुंग से हाते हाते चाबने हबसे अखोई खंगी इमुंग सि अवाबदसु सरुक याबा लैगिद्रबा माकी मफमदा अखोई इकाई खुनबा उनुसि हाइदुना खुनुंग इसई पेना अमदि खोंजोम पर्वगी मतंगदा नुमित तरानिगी ओइबा वर्कशॉप अमा ngasiदगी खुराई साजोर लेकाइदा लैबा खुराई कला विद्या भवनदा हौख्रे येनिंगकोल सिंदम संग तखेल इम्फाल ईस्ट ना सिंधुना पांथोखिबा वर्कशॉप अदुदा चौराकना आर्टिस्ट नुपा नुपी पुन्ना हुमफुरोमना सरुक याखे खुनुंग इसईदा ओजा गोसे मैते पेनादा ओजा सुरजेत मैते अमदि खोंजोम पर्वदा ओजा सुंदरी देवीना वर्कशॉप अदुदा ताकपी तंबिगनी वर्कशॉप अदु पांथोकपगी मतंगदा येनिंगकोल सिंदम संगी जनरल सेक्रेटरी PI संगीताना हाइखिबदा लमदम असिगी लायोइख्रबा इपा इपो सिंगना थंबिरंबा खुनुंग इसैगी मचत असिबु योखतनबगी पांदमदा येनिंगकोल सिंदम संग असि लिंखतचबनी खुनुंग इसै पेना अमदि खोंजोम पर्व आर्ट फॉर्म असिदा नुपी आर्टिस्ट यावना आर्टिस्ट कया पुथोकनबा अमदि सेमगतनबगी पांदमदा वर्कशॉप असि सिनबनी मसिना आर्ट फॉर्म असिदा खोंदानिंगबा सिंगे लंबी अमा सेमबनी नुमित तरानिगी ओइबा वर्कशॉप असि लोइसिललकपदा प्रोडक्शन अमसु पुथोकनी हाइबा वाफमसु फोंदोके नसीदगी येनिंगकोलना सिनजदुना नुमित तरानिगी ओइबा खुनुंग इसै वर्कशॉप पांथोकजबसि कोइगी मरुइना ओजा अहुमना वर्कशॉप असि सरुक याबिदुना हानबदा कोइगी ओजा सुंदरीना क्लास लौबिगनी प्रदम कोइगी खोंजम प्रवगी मतांगदा ओजा सुंदरीना क्लास लौबिरे अदिदुगा हयेंगसिना अमुका निनी सनबा नुमिसिना ओजा गोसिना क्लास लौबिगनी खुनुंग सैसक्सिदा अदैदि अहुम सुबा नुमिसिना ओजा कोइगी आरके सुजित मिते आरके सुजित पेना की क्लास लौबिगनी मने कोइना होजे येनिंगकोलना सिनजरिबा वर्कशॉप सिगी पांदमदि मणिपुर लेरिबा आंगांगदगी हौरगा यूथ फावबदा कोइगी आर्ट की लमसिदा हेना कोइना मतेंग पांग ngमगद्रा खलगा हेना कोइना यूथ सिंगजिबो अफाबा पुथोंबदो कोइगी आर्टिस्ट अफाबा पुथोंबगी अदगी आर्ट सिदा पुलप खोंगामिनरकांदा मणिपुर के चाखतपदो अदु ओरनबा आर्ट से हेना मयक लारनबगीदमक्ता कोइ सिगी पांदमदा अफाबा आर्टिस्ट सेमगतनबगी पांदमदा कोइना वर्कशॉप से सिनजब फेडरेशन स्टूडेंट ऑर्गेनाइजेशन कंगलेपा के माइकईदगे मणिपुर लमदम के फिबम सोलबा लेंगा के स्कूल सिंह हकथेंगना यंगसिंदुना इरेपाक इरमदम असिदा अफबा अवनबा एजुकेशन अमा लेहन्नबा होनबियो हाइना लेंगा की पुंगनिंग सिंसिलकले बिष्णुपुर डिस्ट्रिक्ट लैबा ओइनाम गवर्नमेंट हाई स्कूल दा फेसोकना चटुना यंगसिलुबा मतमदा स्कूल असिदा रेगुलर हेडमास्टर लेंगाकना हापीदबा हेडमिस्ट्रेस इंचार्ज मसा थारगा स्कूल असिदा ओजा तरा मरी लई ओजा तरा मरी असिगी मनुंगदा ओजा अहुमना नौना हंदक कॉन्ट्रैक्ट बेसिस दा चंगलपनी ओजा अमना हंदक नौना अतोपा स्कूल अमदा यूटिलाइज तौख्रे हाइना
Facebook ki yangsin khongsat aduda school aduge head mistress na phongdoraki hairi school asida classroom 18 leihori class 18 asige manungda sijinaba yabadi class room khara khaktani yamna kuidaba school oibana school asige infrastructure na chengba phibam yam sokna leihori school asida phibam khara fana lairiba library amadi computer classroom da class lahowa thengnaraki school asigi toilet ki phibam chadaba amadi ramsa amadi police cadet na pirakpa computer set ani khak lehowa thengnaraki school asigi oina kumsi sahi gi oina school management committee semhogdaba maru oiba wafam amana chaliba tha asigi class timetable semba loisin bidabana oja singna class sangbagi matam khangdabana school aduda tamliba mahiroi sing mapanda thoktuna koichin chenduna sanaba thengnarai aroibada school asigi award apa lengangna athuba matamda yengsin haningbagi apamba phongdoraki hairi Manipur lengangna school fagat hansi haina lakhotlaliba sing asigi khangalaba school khara khaktara haina Facebook na hangbaga loinana athuba matamda Manipur lengakna lamdam asida leiriba sotharaba lengaki school sing asibo haktengnana yengsinduna iramdam asida apaba awanba education ama lehennaba honabiyo haina Manipur lengaki pongning singsilakli Ingaurok turengi haurafam oiriba sing amadi turengi marilda nung amadi sing kothokpagi mayokta khungang taramari henbagi khunja mifam ama ngasisu Sikong Muslim Community Hall da pangthokre ngasigi mifam aduda North Eastern Environmental Protection Committee nung amadi chingkoliba United Labor Association ingaurok amadi tongan ba organization singsu sarukyake ngasigi mifam aduda tongan ba warep kaya lokre warep sing adugi manungda tha asigi tarani panda pangthokpa mifamna laukiba warep sing ahongba amata leite makha tabada ingaurok turen marin Kakmayay Turel Marin, Sandrakong, Fajakong Turen Marin Amadi, Haurapam Oiriba, Singing Dagi, Nung Kotpa Amadi, Sing Temtokpada, Tampak Tagi, Lanai Natraga Association Amatana Tawayaroy, Nung Kotok Lamba United Labor Association Gi Secretary Masayawna Association Asi Jijob Tawagaloinana, Protection Committee na Sangsiliba Kongjang Singda Support Tawba, Warep Sing Asigi Mayokta Tabak, Tawrak labadi miyamna pirakpa amadi laurakpa khongtang khudingmakta masana yana lawba hainasu ngasigi mifamna warep lawki India lenga ke Minister of Minority Affairs ke Pradhan Mantri Jan Vikas Karyakram Scheme ge makhada Thawal District Hospital Khangabokta nauna saba nupa amasung nupi anaba singge potha sang waiting room ama ngase achomba thoram amada Deputy Commissioner Thawal na hangdoktuna Hospital Authority da khusinakre thoram Deputy Commissioner Thawal Ahantem Subhas IAS athopam Indian ge proprietor Buddha Singh Amasung District Hospital Thawal ge Medical Superintendent Dr. Rohini Kumarna athoiba mithunglen sing oina yake District Rural Development Agency DRDA Thawal na implementing agent oiduna punna lupa lakh humfutra taruk dasmik taruk nipan sangna nauna sakhiba potha sang ase mamang sahi English singani kulhumdoi ge April 12 da CM na Senapati headquarter da sanga khibani haide naba singe potha sang ado khusin naraduna DC Shubhasna ngase DRDA Thawal na sariba anaba singe potha sang asi sabada asige puksel chauraba miyamgi thabak tawriba district asige miyoi mangana puksel chauna mateng pangbiraktuna thuna loisinduna miyamda sinaba ngambani haina makoibu thagatpa phongdoki loinana miyamda sinariba sang asi isa gini khanna lona nana sijinabiyo amadi tungdasu district administration na district asige chakwa thorang kaya paikhalakpada miyamna su mateng pangbiyo haina su appeal tawki District Hospital asina ikoi cater to isi Thawal ki patient oi da ikoi neighboring district sing marwai na Kaching Chandel Tengno Pal amasung Kamjung ki patient mai apuma ikoi this dalai lakal da
sai cái này sẽ cái phong lấy cái phong hàng này cũngไม่xin lấy bom lấy làm đâu đâu hầu như thì yang mà thích sang là nupa cái mà tongan nupi cái mà tongan mà quay cái sida toilet ada cái ibu zaman không đối nhau này mà sự cái facility sinh si ai quay nasi dari ni ai quay district hospital sida live patient mà số mà cái party này quay cái thuốc sẽ Ngarangi sit kiba akanba nonglay nungsit aduda yum humdokraba waithogi awaba taraba miyenge yum da 32 wangkem AC da BJP gi mirep oikiba social worker wainaba chandra na ngasi ayok koina satuna yangsin khibaga loinana sel gi angamba mating pangkhre ngarangi yamna sathiba nonglay nungsituna humdokpikidana aigi inaw asigi magi mayum lauremam diren sigi magi mayum si yengbiyo si pulap humdokhraba matungda akoi gi somna kanda pukhi se pulap thada biraga thambiramaba kariguma amatta lemhaudraba haibitare kon leiriba kholiba sisu khudaki oina tangai phadana cholhanba yadadana khanjanba adigi phonu ji kitang akoi gi kalhobo yana ba haidan tawbuni amatta khaudana smai tawdra akoi humdokpi kharbani ando haigba mafam asida amadi waithaugi area da akoi wangkhem kendra gi oina leijariba BJP gi akoi mandalna chacharakanda mayam gi awana saruk yajaba amadi wari watai tawjarakanda awaba singdu akoi sarkar dagi mateng phangnanabagi damokta akoi pungthang asi lakhonabagi damokta mafam asida akoi yengsanba lakchabani Kumja lising ani kunni thoigi June tarani thoida Waithau protected forest ke area da Manipur lengak na eviction tawduna Waithau sagom sangda yum humpu mapan takthokiba adudagi ngasi fawa relief camp da leirakhiba yum tara humdoi ngarang nungthel khangaudana humlakhiba nonglei nuksina humdokhiba galoina angang yauna imung tara humdoi gi mioi chamarom leifam leitre Pau asina hai protected forest ke area da kanglon kaina yum sajilami haiduna Manipur lengak na Waithau sagom sangda eviction Duna tanthok khiba numit adudagi ngasi fawa Waithau khongnang kasin public ground da laikai aduge miyamna relief camp hangduna laikhibani ngasi fawa Manipur lengak amadi local MLA kanagumba amatana hanna yengbirakpa laite hairi relief camp aduda leibi moirang them nanau debi kowi nupi amana phongdorakpada kumja lising ani kunni thoige June tang taram notice thoklaga tang tarani thoida Manipur lengak na eviction tawkhibadagi Leifam leitaduna awaba kaya mayok nari ngai cherakta ngarang khangaudana humlakhiba nonglei nuksitna imung tara humdoigi leifam pulak humdokhibaga awaba kaya mayok nari haiki mahakna makhatana haikibada leifam leitaduna awaba mayok nari ngai seng asibo Manipur lengaki amadi local MLA gi maikaidagi su mateng amata pangbirakpa leite angang singsu sahi kaya lairik tamba phangdana lairakpana maram oiraga aikoi yamna ware hairaduna Manipur lengaki maikaidagi mateng khajik pangbiyo haina Chief Minister nongthomam birengi puning singsilakle ki tang tara ma thoida CP raga tang tara ga ni thoida thugai bi garaba waithau sangom thangda leiba eviction tawbi garaba parja myam punamak ta karigumba khadang haijari madudi hauji eviction tawbi garaga waraga awana taraga leiringai mathakta leibam khangdana kem thak saraga leiringai mathakta ngarangi nonglei nuksituda yaugidana awana nangaga leiraba adu leisina ngakani aduduna yaragadi sarkar gi maigidagi ju adigi hojiki MLA na ju akoigi haiba mateng haiba adu pangbiba matta leite aduna hoji akoigi yam ware sarkar la nieng tangiraga sarkar gi saitegi akoigi mateng pangba yaba karigumba khara nangdi mateng pangbi haidana pabung birenbu ikok nona khoromjari nachana su ngaktani na khallaga leiriba jingje nachana ngaktani jati ni khallaga akoigi awaba jibu mateng pangbiyu wari ngai mathakta hena awaba ma pibibaje akhoi yam ware akhoi bu nuksibiyu akhoi je mitok miran chanate akhoi je iramdam ji ta pokchaba iramdam ji ta chaujabani akhoi bu nuksibiyu haidana pahung birengi mafamda nachana suwa akhoi na haijeri sahi kaya larik tambu phangdana angang ji leirabani corona na maram oidana adugi mathakta hojik lanjena dana leiringai mathakida amuke hena waringai mathakta amuka ju yumje manan dangana akoiba awabagi mafamde hena waba oirije amuktadi akoiba nuksibiraga akoigi lebam jabunje amuktadi sinbiwa
Hayeng pangthokadoriba ani suba tangkake taranipan suba Lok Sabha Mikhalge 40 Jiribam Assembly Constituency ge Outer Manipur Parliamentary Constituency da mathau tawgadaba polling personnel sing magi polling station sing da asoyangam yaudana thungkhre haina ngasi Jiribam DEO Krishna Kumar IAS na polling station sing da koina satuna yengsil luraba matungda paumi sing da phongdokre Mahang na makatana haikibada ngasi ayuk lamthakiba polling personnel sing magi polling station sing that thungduna hayeng bot thadana ba tharang tawduna lainakre hayeng soidana haikiba matam chana bot thadaba hauragani haina haike nupigi polling station ama oiriba 40/14 ge polling official amana phongdorakpada thoina awatpa leite adubo ngarang nong nungsina maram oiraga electric mai laktaba asina thabak subada kharadi problem oi haina phongdoke District Health Society National Vector Borne Disease Control Program Kaksing Nasinduna World Malaria Day gi thorang ngase Kaksing District ke manung channel laiba Sanatombi High School kaidak ke relief camp ta pangthokre Accelerate the fight against malaria for a more equitable world haiba theme da pangthokiba ngase gi thoram aduda kaidak gram panchayat ki upar pradhan Yumnam Ratanna chief guest chief medical officer Kaksing Dr. Thaudem Rajena president District Immunization Officer Kaksing Dr. Elangbang Kiran Amadi District Public Health Nursing Officer Kaksing W. Hemabatina Guest of Honor Sing Oike Malaria Technical Supervisor Kaksing Kanguzam Okendraji na Thauram Ado Pangthokpagi Nunggi Oiba Warol Phongdoke Malaria habalina sina naraga malaria tadi victim oihalaga naigidaba sigiba amadi Masih lainnya sih nabi mungkin sebetulnya sokanba sebelum bawa mayam masih sihnya aku nyoi berdaya amna sokanba mau begitu mak nyoi ber jati jidagi itu jidagi malaria itu je punya mak Kalimantan lain dah baru buat zero malaria nahan dah bah malaria dah misi dah bah hai bah pandai jidagi aku ini World Malaria Day Indian Red Cross Society IRCS Manipur State Branch amadi IRCS Bishnupur District Branch na Bishnupur District ke manung chanba isok kha sanjembam waheng khumanda laiba ngarang sitkiba akanba nonglai nuksit na yum tekraba imung singda khudaki oiba tengbang polam singasi yenthokre IRCS Manipur State Branch ke Vice Chairman Dr. Laistram Manglem, Secretary Athokwam Nabachandra, Treasurer Naroibam Premjit, Technical Lead Karisma Sharma, IRCS Bishnupur District Branch ke Secretary Dr. Huidrom Roman, Life Member Longjam Nawi Maitaina Koina Satuna Nong Nungsit na Yung Tudek Lamduna Awaba Mayok Nariba Imung Singda Tarpaulin Kanghal Health Hygiene Kit Sing Yantoke Amaronda IRCS Manipur State Branch amadi IRCS Thawal District Branch naso Thawal District itongan ba mafam singda nonglai nungsit na yum tekraba imong singda koina satuna khudaki tengbang polam oina tarpaulin health hygiene kit amadi kangan sing yeng thoke loinana IRCS Jiribam District Branch naso district asida nonglai nungsit na sogalaba imong singda tarpaulin kanghal health hygiene kit tengbang polam sing yeng thoke hairi Aroibada maruoiba pau amuhana Kro lising humpoge drugs ing so lising ani tara tare tagi lengak pairak kiba matam dagi BJP government na fabangam kre hairi Hayeng pangthokadoriba Outer Manipur Parliamentary ge Lok Sabha election ge mangoinana security ge akanba section tharang lokhatkre Jiribam Assembly Constituency ge Outer Manipur Parliamentary Constituency da mathau tawgadaba polling personnel sing Jiribam DC Krishna Kumar IAS na Jiribam DC Office Complex tagi lamthakre
Hayeng April 16 pangthokadoriba 19 suba Lok Sabha Mikhalgi ani suba tangkaki elector lakh mari listing marfu mari chamapan marfu mari na bot hadanaragani. Amadi Mairen manungda heroine number 4 haptuna mana masing saduna puramba miyoi ani security force na fare hari. Ngasigi oina Mami TV na sandok saba Manipuri Paulo Sinjari yang tabiri pasingbo amukana kurumjari.